ngasi asi aihangna state lengak na September gi date 20 da 15 days ki matam thajakiba adugi makha chatharakpa saruga ma oina aihangna district wise oina district ta jangsan gani haina lauthok sakiba agitation adugi saruga ma oina ngasi Imphal skill amlong kethel asida aihaki agitation asi makha chathaba laksabani ngasi gi agitation asiga mari lainana aihangna state lengak ta thajakiba 15 days adugi manungzana ngasi numit mangani haujan khrabasu state lengak ki side dagi positive response mata laktabana maram oiraga aihangna BJP ki president amadi chief minister da aihangna RTI amamam thajare madugi reply pirakpa yai pirakta bayai madu moinamak aihangna lengak ta thamjakiba numidado ngasi dagina numitarani khatang aisala abanina asi phawbada aihaki demand sing ase phangdriba phawba akoi Manipur gi lariba tambaki district sing da aihak koina jasaduna agitation sing jangsin jakikani asi phawbada karigumba lengak ki side dagi matik saba reply ama phaw phangdaba taragadi hariba demand siga mari leinana karigumba makhala tagi action lokhalakta taragadi aihak ngasi so amka han haizari chief minister gi banglo mamangda aihaki aningba apamba sing ase legal miyam apamba oibana aihak suicide protest tawbaga loinana leibak miyam gi against the government na hakthengna lepleba asigi mayokta aina yaningde habado chapchana uchagani loinana aihak na ngasi phawba changsanjaraliba agitation asi ngasi phawba de aihak ithanda laujari adu moinamak Manipur gi youth mayam ama aingonda support tawdanabagi damakta engage la apalai hujukse adubu ngasigi matung tarakpa aihaki agitation sing dadi akoi Manipur gi tonga da youth mayam amaga loinana changsilakpa hauragani adu moinamak aihakna lengakta thajakiba matam sing ado karigumba lengakna thawai wawai daba taragadi madugi makha ta thulakpa afapata daita punama lengakna pugadabani maruoina kuki MLA tarak tangkhatpa asina maram oirakanda lebaksigi issue ase loisinba ngamdabani haibase miyam amadi punamakna khangnaraba wafamni adu moinamak aihangna tanjakriba demand sing ase karigumba thabak to onthoraktaba taragadi Manipur thugainaba honabada ruling gi lehoriba MLA nifumanga sisu thakthengna na hariba thabak thoram asida saruk yai habase aihangna logjagani haba wafamse ngasigi agitation siga mai lena thamjari